Thokliba Erang Ashigi responsibility Leingak Louduna solution ama Athubada Purakkadabani CSOS MEECHAM MEEYAM solution PURAKPA NGAMLOI Leingak ki MATHOUNI HAINA CLP leader KEISHAM MEGHACHANDRA PHONGDOKKHRE Congress Party ki representative Singna Raj Medicity Dalaiba Anaba Singbu Yangshinba Lakpaga Mari Lainana Paumi Singa Unaba Amada KEISHAM MEGHACHANDRA Makhatana Hai Double Engine Leingak Ashigi State Amadi Center Dalaiba Understanding Asi Karino Thokliba Erang Ashigi solution Puraknaba administration asina kari thaurang lokhatlibage Leingak asina policy ama semba natraga concrete plan ama tawbagi mami yaudaba asi yamnamak laibak thibani Leingak na Erang hanthare haina thaba ama hek paikhatpada nonganbaga Erang adumak thoi Maitai kuki amuk khanagani naga kuki amuk khanagani pumnamak asigi waroshin ama puraknaba Leingak na singadabani CSOS MEECHAM MEEYAM solution PURAKPA NGAMLOI Leingak na pumnamak ki thautang lofom thoi haina mahang na makhatana phongdokhi Sabitare masida mama su yam kanna serious oiraga lei angang ani duma leikidaba amadi atopa CRPF ki open parjada wonsilaga numai kapapa mok marakta adi miyam horakpa incidents tu ka mari lena kapthro ko miyam na so open miyam ma yaw sigi koi tongan political party si miyam koi hospital la laga yingsinjabani Raj Medicity da koi managing director Rajan punna koi yawroga yingsinle aduga anapana sidala ida 60 angang ani lekhidaba then adagi dunatana te yawrok danger da lere masi hauji kina lamna nuai tribase kramaina bom mama kapsal ibno mirak sida masigi idang sigi masigi nuai taba phongdok sari puri yamna nuai taba apana condemn tawjari loinana miyam marakta amuk masigi nuai taba CRPF kai dawlege haidana madugi miyam haurakpa matamda direct open fire torpasi civilian miyam jingsida direct hit tawse masi masu yamna nuai taba masi tahoidaba thabak amani karigumba madugi control tawnanaba mechanism mayam puthoga tawbiramagri fagadabani parja mayam ma hujika siba yaure adigi mi mari sire then asokapan mayam jingje Raj Medicity da rims da jenims da lei masigi damakta khoi yamna thamoi sokna nuai taba phongdok chari maroina sarkar da thamjaningi wafam di masi karamba kanta irang solution dorino kidang pharena taroga amuk nongalga ama heta horakwa lasi sarkar na karigumba action nama event nama natraga madugi plan nama tarokanda nongalakanda heta thaudo ma tholakwa jiri ta chalore nongalakanda torong lawbi moirangda heta migi misi mina thokpa bomb adagi rocket launcher masi mayam jingje mayam kapsula kanda mi hatase bigli bangang sibu karamba miyoiba samaj da lei karamba askumba innocent babies children mayam ama hatpasibu aikoki society sida karamna hingedege aikoki praja singi security se karaidani miyoibagi life and property se karaida sarkar ama leibagi aikoi kayam kuina asa tawgadege masigumba situation sida praja civilian miyam si karamaina leigedege haibasi asobo question nama nuti ki sum hangduna lei loinana masigi double engine ki center da leiba government manipur da leiba government sigi understanding si karino karamba administration nama karamba solution nama tawrakanda administration sina masi karamaina santi porokadu no haibasi policy mu su puthokku su leite concrete plan nama puthokku su leite misi mina no monongoi hingali ama natraga ama Maitai kuki naga kuki ama natraga ama thogok ama asum aikoi parja myam sing kari yengaga masi kari asa tawga leikhi dagi haiba sine bai khone khali base maram maduna thoi iba thogok tu pung ama ta thoe madu kutak ta immediate measure ama lokholaga mara leiba myam singdu phana na basi kutak ta hokna bagi mahutta madu ki kari gumba ama ta strategy plan am ta uda basi su masi su nuaite masi aduki mati sarkar sigi ason base masina tai maramaduna masi kayam kuina sathaki ge dege aikoi sugumba thogo wathokse masina parja mayam singsida unrest oiba adagi turmoil oiba situation mayam singsida masi parja singsi laibada yamna ware
ꯃꯤꯐꯝ ꯈꯨꯗꯤꯡꯃꯛ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛ ꯋꯥꯔꯦ ꯑꯗꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯗꯤꯕ꯭ꯂꯞꯃꯦꯟ ꯑꯃꯠꯇ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯗꯤꯕ꯭ꯂꯞꯃꯦꯟ ꯋꯥꯈꯜ ꯁꯥꯟꯇꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯗꯒꯤ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯦ IDBꯁꯤꯡ ꯃꯐꯝ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯃꯗꯅ ꯁꯨꯁꯥꯏꯠ ꯇꯧꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗꯅ ꯔꯦꯞ ꯇꯧꯔꯒ ꯁꯤꯕꯒꯤ ꯂꯩꯉꯥꯛ ꯑꯁꯤꯗ ꯀꯔꯤ ꯑꯁꯥ ꯇꯧꯔꯒ ꯍꯤꯡꯈꯤꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯟꯕꯗ ꯋꯥꯔꯦ ꯂꯩꯉꯥꯛꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯃꯁꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯁꯤ ꯗꯦꯂꯤꯚꯔ ꯇꯧꯗ꯭ꯔꯒꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯔꯤ